ꯆꯥꯗꯕ ꯊꯛꯇꯕ ꯑꯣꯏꯗꯕ ꯉꯥꯎꯗꯕ ꯂꯥꯡꯗꯕ ꯑꯐꯕ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯈꯩꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯥꯛꯆꯕ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯤꯕꯤꯗꯅ ꯂꯨꯋꯥꯎꯕ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯂꯨꯋꯥꯎꯕ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯂꯧꯁꯤꯜꯂꯨ ꯊꯃꯣꯏꯁꯦ ꯊꯦꯛꯆꯤꯜꯂꯨ ꯅꯥꯆꯣꯝꯁꯦ ꯂꯧꯁꯤꯜꯂꯨ ꯊꯃꯣꯏꯁꯦ ꯊꯦꯛꯆꯤꯜꯂꯨ ꯅꯥꯆꯣꯝꯁꯦ ꯂꯧꯁꯤꯜꯂꯨ ꯊꯃꯣꯏꯁꯦ ꯊꯦꯛꯆꯤꯜꯂꯨ ꯅꯥꯆꯣꯝꯁꯦ ꯂꯧꯁꯤꯜꯂꯨ ꯊꯃꯣꯏꯁꯦ ꯊꯦꯛꯆꯤꯜꯂꯨ ꯅꯥꯆꯣꯝꯁꯦ ꯐꯖꯕꯤ ꯁꯪꯒꯨ ꯁꯪꯒꯨꯅ ꯅꯪꯗꯤ ꯑꯐꯕ ꯃꯤꯅꯤꯅ ꯅꯁꯛ ꯐꯖꯕ ꯃꯤꯅꯤꯅ ꯏꯔꯥꯡꯗ ꯍꯥꯏꯔꯕꯤ ꯐꯖꯕꯤ ꯁꯪꯒꯨ ꯁꯪꯒꯨꯅ ꯅꯨꯡꯁꯤꯠꯒꯨꯝ ꯄꯥꯏꯁꯤꯜꯂ ꯆꯦꯟꯈꯤꯅꯤ ꯅꯣꯡꯂꯩꯒꯨꯝ ꯇꯥꯈꯤꯅꯤ ꯑꯃꯣꯠꯄ ꯑꯅꯩꯕ ꯃꯐꯝ ꯑꯃꯗ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯄꯥꯝꯃꯨꯕ ꯅꯍꯥꯛꯇꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯄꯥꯝꯃꯨꯕ ꯅꯍꯥꯛꯇꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤ ꯅꯪꯅ ꯑꯐꯕ ꯑꯣꯏꯔꯤꯈꯩ ꯑꯩꯒꯤ ꯃꯥꯏꯁꯨ ꯄꯥꯛꯆꯩꯅꯦ ꯅꯪꯅ ꯑꯐꯕ ꯑꯣꯏꯔꯤꯈꯩ ꯑꯩꯒꯤ ꯃꯥꯏꯁꯨ ꯄꯥꯛꯆꯩꯅꯦ ꯅꯪꯅ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯤꯈꯩ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯩ 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 ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯊꯥꯖꯅ ꯉꯥꯟꯕꯒꯨꯝ ꯉꯥꯟꯖꯒꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯉꯥꯜꯗ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ ꯊꯥꯖꯅ ꯉꯥꯟꯕꯒꯨꯝ ꯉꯥꯟꯖꯒꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯉꯥꯜꯗ ꯀꯥꯞꯇꯕ ꯆꯥꯗꯕ ꯊꯛꯇꯕ ꯑꯣꯏꯗꯕ ꯉꯥꯎꯗꯕ ꯂꯥꯡꯗꯕ ꯑꯐꯕ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯥꯛꯆꯕ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯤꯕꯤꯗꯅ ꯂꯨꯋꯥꯎꯕ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯂꯨꯋꯥꯎꯕ ꯀꯅꯥꯗ